ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯆꯦꯅꯦꯜꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯖꯔꯛꯂꯤꯕ ꯐꯨꯡꯒꯥꯋꯥꯔꯤ ꯃꯤꯅꯥꯏ ꯑꯉꯥꯡ꯫ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯆꯤꯡꯈꯣꯡ ꯇꯨꯔꯦꯜ ꯑꯃꯒꯤ ꯃꯄꯥꯜꯗ ꯈꯨꯜ ꯑꯃ ꯈꯨꯟꯗꯥꯔꯝꯃꯤ꯫ ꯈꯨꯜ ꯑꯗꯨꯒꯤ ꯂꯨꯆꯤꯡꯕ ꯀꯣꯛꯆꯥꯎ ꯍꯥꯏꯕ ꯊꯧꯅꯥ ꯂꯧꯁꯤꯡ ꯆꯥꯎꯕ ꯅꯨꯄꯥ ꯑꯃꯒꯤ ꯂꯝꯖꯤꯡ ꯃꯈꯥꯗ ꯈꯨꯟꯖꯥꯁꯤꯡ ꯏꯪꯅ ꯄꯥꯟꯅꯔꯝꯃꯤ꯫ ꯈꯨꯜꯒꯤ ꯂꯝꯈꯩ ꯑꯀꯣꯏꯕ ꯃꯥꯏꯀꯩ ꯃꯔꯤꯃꯛꯇ ꯂꯝꯍꯥꯡ ꯂꯝꯖꯥꯎ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯕꯅ ꯃꯈꯣꯏ ꯌꯦꯈꯥꯏ ꯊꯤꯡꯒꯥꯏꯕ ꯌꯥꯎꯗꯅ ꯁꯥ ꯂꯥꯟꯒꯤ ꯑꯀꯤ ꯑꯈꯪ ꯂꯩꯇꯅ ꯂꯧꯎꯕꯒꯤ ꯊꯕꯛ ꯃꯅꯤꯡ ꯇꯝꯅ ꯁꯨꯕ ꯉꯝꯖꯔꯝꯃꯤ꯫ ꯃꯈꯣꯏ ꯈꯨꯟꯖꯥꯎ ꯂꯩꯆꯥꯎꯔꯛꯄꯒꯤꯗꯃꯛ ꯆꯥꯎꯊꯣꯛꯆꯔꯝꯃꯤ꯫ ꯇꯥꯏꯕꯪ ꯄꯨꯟꯁꯤ ꯈꯣꯡꯆꯠꯇꯤ ꯑꯀꯥ ꯑꯀꯨꯝ ꯅꯥꯏꯕꯅꯤ꯫ ꯈꯨꯜ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯋꯥꯕꯒꯤ ꯂꯩꯆꯤꯜ ꯊꯥꯕ ꯍꯧꯈ꯭ꯔꯦ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯀꯣꯛꯆꯥꯎ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯔꯤꯛ ꯅꯧꯔꯤꯕꯤ ꯃꯃꯣꯝ ꯑꯃꯒ ꯃꯄꯥꯔꯤ ꯑꯃꯒ ꯍꯨꯟꯗꯣꯛꯂꯝꯂꯒ ꯅꯣꯡꯒꯥꯈ꯭ꯔꯦ꯫ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯃꯤꯡ ꯑꯄꯥꯟꯕꯤ ꯀꯧꯔꯝꯃꯤ꯫ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯒꯤꯅ ꯆꯥꯎꯊꯣꯏ꯫ ꯑꯄꯥꯟꯕꯤ ꯆꯍꯤ 18 ꯍꯥꯏꯔꯛꯂꯦ, ꯑꯗꯨꯒ ꯆꯥꯎꯊꯣꯏꯅ ꯆꯍꯤ 4 ꯍꯥꯏꯔꯛꯂꯦ꯫ ꯑꯄꯥꯟꯕꯤꯅ ꯃꯧꯄ꯭ꯋꯥ ꯄꯣꯔꯒ ꯂꯧ ꯌꯥꯜꯂꯝꯃꯤ, ꯈꯨꯂꯪ ꯆꯠꯂꯒ ꯂꯧ ꯄꯥꯜꯂꯝꯃꯤ ꯑꯃꯁꯨꯡ ꯂꯣꯛꯂꯝꯃꯤ꯫ ꯑꯍꯤꯡ ꯑꯍꯤꯡ ꯆꯥꯎꯊꯣꯏꯅ ꯅꯤꯡꯉꯥꯏ ꯇꯧꯔꯛꯄꯗ ꯃꯆꯦꯝꯅ ꯃꯇꯝ ꯑꯃꯗ ꯃꯈꯣꯏꯒꯤ ꯃꯄꯥꯅ ꯑꯀꯜ ꯑꯊꯧ ꯑꯣꯏꯔꯝꯕꯒꯤ ꯋꯥꯔꯤ ꯁꯩꯊꯥꯗꯨꯅ ꯅꯥꯎꯊꯦꯝ ꯏꯁꯩ ꯑꯣꯏꯅ ꯁꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯅꯥꯎꯊꯦꯝ ꯏꯁꯩꯗꯨ ꯇꯥꯕ ꯇꯣꯏꯃꯜꯂꯛꯄꯗꯒꯤ ꯆꯥꯎꯊꯣꯏꯅ ꯆꯍꯤ 5 ꯁꯨꯔꯛꯄ ꯃꯇꯝꯗꯗꯤ ꯐꯖꯅ ꯁꯛꯄ ꯍꯩꯔꯦ꯫ ꯆꯍꯤ ꯑꯃ ꯂꯧꯒꯤ ꯃꯍꯩ ꯃꯔꯣꯡ ꯄꯨꯝꯅꯃꯛꯇ ꯃꯔꯦꯛ ꯊꯤꯅ ꯇꯥꯕꯗꯒꯤ ꯑꯣꯜꯂꯛꯄ ꯃꯊꯪ ꯆꯍꯤꯗꯗꯤ ꯆꯥꯛ ꯇꯥꯡꯈꯤ꯫ ꯈꯨꯟꯖꯥꯁꯤꯡ ꯌꯨꯝ ꯊꯥꯗꯣꯛꯅꯗꯨꯅ ꯊꯥꯞꯂ ꯊꯥꯞꯂꯕ ꯃꯐꯝꯗ ꯆꯠꯇꯨꯅ ꯐꯧ ꯆꯦꯡ ꯊꯤꯅꯔꯝꯃꯤ꯫ ꯑꯄꯥꯟꯕꯤꯁꯨ ꯃꯧꯄ꯭ꯋꯥꯕꯨ ꯃꯅꯦ ꯊꯣꯛꯄ ꯍꯅꯨꯕꯤ ꯑꯃꯗ ꯁꯤꯟꯅꯔꯝꯂꯒ ꯑꯍꯜꯁꯤꯡꯒꯤ ꯇꯨꯡ ꯏꯟꯗꯨꯅ ꯌꯥꯝꯅ ꯊꯥꯞꯂꯕ ꯈꯨꯜ ꯑꯃꯗ ꯆꯦꯡ ꯊꯤꯕ ꯆꯠꯂꯝꯃꯤ꯫ ꯄꯥꯠ ꯇꯨꯔꯦꯜ ꯀꯌꯥ ꯂꯥꯜꯂꯕ ꯃꯇꯨꯡꯗ ꯑꯆꯧꯕ ꯈꯨꯜ ꯑꯃꯗ ꯃꯈꯣꯏ ꯊꯨꯡꯂꯔꯦ꯫ ꯃꯈꯣꯏ ꯃꯌꯥꯝꯗꯨ ꯐꯧꯀꯩ ꯊꯟꯅ ꯂꯩꯕ ꯏꯃꯨꯡ ꯈꯔꯗ ꯆꯪꯖꯐꯝ ꯂꯧꯅꯔꯝꯃꯤ꯫ ꯑꯄꯥꯟꯕꯤ ꯈꯣꯏꯒꯤ ꯀꯥꯡꯕꯨꯅ ꯊꯨꯡꯂꯨꯕ ꯏꯃꯨꯡꯒꯤ ꯌꯨꯝꯕꯨꯔꯦꯟꯗꯨ ꯊꯧꯖꯥꯜ ꯍꯩꯕ ꯃꯤꯁꯛ ꯑꯣꯏꯔꯕꯁꯨ ꯐꯧ ꯆꯦꯡ ꯄꯨꯖꯒꯦ ꯍꯥꯏꯕꯗꯤ ꯈꯛ ꯌꯥꯔꯝꯗꯦ꯫ ꯑꯣꯜꯂꯛꯄ ꯆꯍꯤꯗ ꯃꯊꯣꯏꯒ ꯂꯣꯏꯅꯅ ꯁꯤꯡꯖꯒꯦ ꯍꯥꯏꯕꯗ ꯌꯨꯝꯕꯨꯅ ꯐꯧ ꯂꯥꯏꯇꯪ ꯑꯃ ꯐꯥꯎꯕ ꯄꯤꯕꯤꯗ꯭ꯔꯦ꯫ ꯊꯥꯖꯕ ꯀꯌꯥꯒ ꯂꯣꯏꯅꯅ ꯃꯤꯌꯥꯝꯅ ꯌꯥꯝꯅ ꯋꯥꯅ ꯂꯥꯛꯅꯈꯤꯕ ꯈꯨꯂꯥꯟꯕ ꯂꯝꯂꯥꯟꯕꯁꯤꯡ ꯅꯤꯡꯕ ꯀꯥꯏꯅꯔꯦ꯫ ꯃꯈꯣꯏꯒꯤ ꯃꯆꯥ ꯃꯁꯨ ꯑꯍꯜ ꯑꯣꯏꯔꯕ ꯃꯃꯥ ꯃꯄꯥꯁꯤꯡ ꯀꯔꯤ ꯆꯥꯗꯨꯅ ꯍꯤꯡꯒꯗꯧꯔꯤ? ꯃꯌꯥꯝꯅ ꯋꯥꯕꯗꯒꯤ ꯈꯔ ꯍꯦꯟꯅ ꯋꯥꯖꯈꯤꯕꯗꯤ ꯑꯄꯥꯟꯕꯤ ꯍꯥꯏꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅꯤ꯫ ꯄꯤꯛꯂꯤꯕ ꯃꯧꯄ꯭ꯋꯥꯅ ꯀꯔꯝꯅ ꯍꯤꯡꯂꯝꯒꯅꯤ ꯈꯟꯕꯗ ꯃꯤꯀꯨꯞ ꯑꯃ ꯂꯩꯐꯝ ꯈꯪꯂꯝꯗꯦ꯫ ꯈꯨꯂꯥꯟꯕꯁꯤꯡꯅ ꯀꯟꯅ ꯍꯥꯏꯖꯕꯗꯒꯤ ꯌꯨꯝꯕꯨ ꯏꯅꯥꯛ ꯈꯨꯟꯕꯗꯨ ꯃꯃꯩꯊꯪꯗꯗꯤ ꯌꯥꯅꯤꯡꯕ ꯎꯠꯂꯛꯈꯤ꯫ ꯇꯧꯕꯗꯕꯨ ꯃꯍꯥꯛꯁꯨ ꯃꯌꯥꯝꯗꯒꯤ ꯅꯤꯖꯕꯒꯨꯝ ꯋꯥꯐꯝ ꯑꯃ ꯊꯥꯡꯒꯠꯂꯛꯂꯦ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯅꯈꯣꯏꯅ ꯄꯨꯕ ꯉꯝꯕ ꯆꯦꯡ ꯄꯣꯠ ꯑꯃꯃꯝ ꯂꯦꯝꯅ ꯄꯤꯔꯒꯦ, ꯌꯨꯝꯕꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯅ ꯅꯤꯖꯕ ꯄꯣꯠꯁꯛ ꯑꯃꯗꯤ ꯅꯈꯣꯏꯅ ꯄꯤꯕꯤꯔꯝꯕ ꯇꯥꯔꯦ꯫ ꯃꯌꯥꯝꯅ ꯍꯔꯥꯎ ꯍꯔꯥꯎ ꯍꯪꯂꯛꯈꯤ, ꯀꯔꯤꯅꯣ ꯄꯥꯝꯕꯤꯔꯤꯕꯗꯨꯕꯨ? ꯑꯩꯈꯣꯏꯅ ꯅꯉꯣꯟꯗ ꯀꯠꯆꯔꯝꯕ ꯉꯝꯒꯗꯧꯕꯁꯤꯕꯨ? ꯌꯨꯝꯕꯨꯅ ꯃꯈꯥ ꯇꯥꯔꯝꯃꯤ, ꯑꯄꯥꯟꯕꯤ ꯀꯧꯕꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃ ꯅꯈꯣꯏꯒꯤ ꯅꯔꯛꯇ ꯌꯥꯎꯔꯤ꯫ ꯃꯥꯕꯨ ꯏꯆꯥꯅꯨꯄꯥ ꯑꯍꯟꯒꯤꯗꯃꯛ ꯏꯃꯧ ꯑꯣꯏꯖꯅꯅꯕ ꯅꯤꯖꯔꯤ꯫ ꯃꯍꯥꯛꯄꯨ ꯌꯨꯝꯁꯤꯗ ꯊꯝꯕꯤꯔꯝꯂꯨ꯫ ꯈꯨꯂꯥꯟꯕ ꯃꯤꯌꯥꯝꯗꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯈ꯭ꯔꯦ꯫ ꯀꯅꯥꯅ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯒꯅꯤ? ꯑꯄꯥꯟꯕꯤ ꯃꯌꯥꯝꯒꯤ ꯋꯥꯈꯜ ꯎꯔꯝꯃꯤ꯫ ꯂꯝꯗꯝ ꯇꯥꯝꯅ ꯂꯩꯍꯧꯔꯕ ꯄꯤꯛꯂꯤꯕ ꯃꯧꯄ꯭ꯋꯥꯒꯤꯗꯃꯛ ꯋꯥꯕꯒꯤ ꯆꯥꯡ ꯑꯁꯨꯝ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯈꯤ꯫ ꯃꯍꯥꯛ ꯃꯃꯤꯠꯀꯤ ꯄꯤ ꯊꯤꯡꯕ ꯉꯝꯂꯝꯗꯦ꯫ ꯈꯨꯂꯥꯟꯕ ꯑꯍꯜ ꯑꯃꯅ ꯌꯨꯝꯕꯨ ꯅꯨꯄꯥꯗ ꯍꯥꯏꯔꯝꯃꯤ, ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯏꯇꯥꯎ, ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯃꯃꯥ ꯃꯄꯥ ꯂꯩꯇ꯭ꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯃꯔꯛꯁꯤꯗꯁꯨ ꯋꯥꯐꯝ ꯑꯗꯨ ꯂꯦꯞꯅꯕ ꯉꯝꯕ ꯃꯥꯒꯤ ꯃꯔꯤ ꯃꯇꯥ ꯀꯅꯥꯁꯨ ꯌꯥꯎꯗꯦ꯫ ꯃꯁꯥꯒꯤ ꯑꯌꯥꯕ ꯌꯥꯎꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯅ ꯅꯝꯗꯨꯅ ꯌꯣꯟꯊꯣꯛꯂꯝꯕ ꯇꯥꯔꯒꯅꯤ꯫ ꯃꯥꯒꯤ ꯃꯃꯜ ꯑꯣꯏꯅ ꯀꯔꯝꯅ ꯑꯩꯈꯣꯏ ꯅꯉꯣꯟꯗꯒꯤ ꯆꯦꯡ ꯄꯨꯗꯨꯅ ꯆꯠꯈꯤꯒꯅꯤ? ꯌꯥꯝꯅ ꯂꯨꯕ ꯋꯥꯐꯝꯅꯤ꯫ ꯏꯅꯥꯛ ꯈꯨꯟꯕ ꯌꯨꯝꯕꯨꯗꯨ
ꯏꯀꯥꯏꯕ ꯅꯪꯂꯕꯒꯨꯝ ꯃꯔꯨ ꯂꯨꯛꯅ ꯋꯥꯈꯜ ꯇꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯄꯥꯟꯕꯤꯅ ꯈꯨꯝꯂꯛꯏ, ꯃꯌꯥꯝꯁꯤꯅ ꯆꯦꯡ ꯄꯨꯗꯅ ꯍꯟꯈ꯭ꯔꯕꯗꯤ ꯈꯨꯜꯗ ꯂꯩꯍꯧꯔꯤꯕ ꯍꯅꯨꯕ ꯍꯅꯨꯕꯤ ꯑꯃꯗꯤ ꯑꯉꯥꯡ ꯄꯨꯝꯅꯃꯛ ꯍꯤꯡꯕꯒꯤ ꯋꯥ ꯂꯩꯇ꯭ꯔꯦ, ꯁꯤꯔꯒꯅꯤ꯫ ꯃꯈꯣꯏꯗꯨꯒꯤ ꯃꯔꯛꯇ ꯆꯥꯎꯊꯣꯏꯁꯨ ꯌꯥꯎꯈ꯭ꯔꯒꯅꯤ꯫ ꯍꯧꯖꯤꯛ ꯀꯔꯤ ꯈꯨꯝꯁꯤꯒꯦ? ꯌꯨꯝꯕꯨꯅ ꯍꯥꯏꯔꯝꯃꯤ, ꯆꯨꯝꯃꯤ, ꯑꯩꯒꯤ ꯋꯥꯐꯝꯁꯤ ꯑꯣꯏꯖꯕ ꯊꯤꯕ ꯃꯤꯒꯤ ꯋꯥꯉꯥꯡꯅꯤ꯫ ꯃꯤꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯏꯀꯥꯏꯕ ꯑꯃꯨꯛ ꯀꯣꯛꯄ ꯉꯝꯂꯔꯣꯏ꯫ ꯈꯨꯂꯥꯟꯕ ꯑꯍꯜ ꯑꯃꯅ ꯃꯈꯥ ꯇꯥꯔꯛꯏ, ꯐꯔꯦ ꯏꯇꯥꯎ, ꯑꯩꯈꯣꯏ ꯅꯨꯄꯤ ꯃꯆꯥꯁꯤꯗ ꯑꯃꯨꯛꯇꯪ ꯍꯪꯗꯨꯅ ꯌꯦꯡꯈꯤꯒꯦ꯫ ꯍꯣꯏ ꯏꯇꯥꯎ, ꯑꯗꯨꯅꯤ ꯑꯩꯅ ꯈꯟꯕꯁꯨ, ꯃꯥꯕꯨ ꯊꯦꯝꯕꯤꯌꯨ, ꯃꯥꯅ ꯌꯥꯔꯕꯗꯤ ꯑꯥ ꯈꯨꯟꯗ ꯂꯩꯍꯧꯏ ꯍꯥꯏꯕ ꯃꯧꯄ꯭ꯋꯥ ꯑꯗꯨꯕꯨꯁꯨ ꯌꯨꯝꯁꯤꯗ ꯊꯤꯟꯕꯤꯔꯛꯎ, ꯃꯥꯕꯨ ꯅꯨꯡꯉꯥꯏꯅ ꯂꯩꯍꯟꯒꯅꯤ꯫ ꯂꯥꯛꯃꯤꯟꯅꯕ ꯈꯨꯂꯥꯟꯕ ꯅꯨꯄꯥꯁꯤꯡꯅ ꯑꯄꯥꯟꯕꯤꯕꯨ ꯃꯌꯥꯝꯗꯒꯤ ꯇꯣꯈꯥꯏ ꯇꯥꯅ ꯀꯧꯊꯣꯛꯂꯒ ꯃꯄꯨꯛꯅꯤꯡꯒꯤ ꯋꯥ ꯍꯪꯂꯝꯃꯤ꯫ ꯏꯕꯦꯝꯃ, ꯅꯪ ꯀꯔꯤ ꯈꯜꯂꯤ? ꯅꯪꯅ ꯌꯨꯝꯁꯤꯗ ꯃꯧ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯊꯋꯥꯏ ꯀꯟꯕꯤꯔꯔꯣꯏꯗ꯭ꯔꯥ? ꯑꯄꯥꯟꯕꯤ ꯀꯞꯂꯝꯃꯤ, ꯑꯗꯨꯒ ꯇꯞꯅ ꯈꯨꯝꯂꯛꯈꯤ, ꯑꯩꯅ ꯃꯌꯥꯝꯕꯨ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯇꯦꯡꯕꯥꯡꯕ ꯉꯝꯖꯔꯕꯗꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯐꯔꯕꯅꯤ, ꯑꯗꯨꯕꯨ ꯑꯩ ꯏꯄ꯭ꯋꯥꯕꯨꯗꯤ ꯍꯨꯟꯗꯣꯛꯄꯗꯤ ꯉꯝꯖꯔꯣꯏ꯫ ꯑꯄꯥꯟꯕꯤꯒꯤ ꯄꯥꯎꯈꯨꯝꯗ ꯂꯥꯛꯃꯤꯟꯅꯕꯁꯤꯡꯗꯨ ꯍꯔꯥꯎꯅꯔꯦ꯫ ꯃꯐꯝ ꯑꯗꯨꯗ ꯆꯥꯎꯊꯣꯏꯕꯨ ꯌꯥꯝꯅ ꯊꯨꯅ ꯊꯤꯟꯕꯤꯔꯛꯅꯕ ꯍꯥꯏꯕ ꯋꯥꯐꯝꯗ ꯌꯥꯅꯔꯒ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯆꯦꯡꯄꯣꯠ ꯑꯃꯃꯝ ꯄꯨꯔꯒ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯝꯃꯤ꯫ ꯆꯠꯃꯤꯟꯅꯈꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯟꯅꯔꯛꯂꯒ ꯃꯆꯦꯅ ꯌꯥꯎꯔꯛꯇ꯭ꯔꯕꯗ ꯄꯤꯛꯂꯤꯕ ꯆꯥꯎꯊꯣꯏ ꯀꯞꯇꯨꯅ ꯂꯩꯈꯤ꯫ ꯑꯉꯥꯡꯅ ꯃꯆꯦꯕꯨ ꯇꯠꯇꯅ ꯀꯧꯔꯛꯄꯗ ꯈꯨꯟꯖꯥꯁꯤꯡ ꯅꯨꯡꯉꯥꯏꯅꯔꯝꯗꯦ꯫ ꯃꯆꯦꯗꯤ ꯃꯤꯠꯅ ꯎꯕ ꯐꯪꯂꯣꯏꯗꯕ, ꯆꯠꯄꯗ ꯌꯧꯕ ꯉꯝꯂꯣꯏꯗꯕ, ꯀꯧꯕꯗꯁꯨ ꯈꯛ ꯇꯥꯔꯔꯣꯏꯗꯕ ꯂꯝꯗꯝ ꯑꯃꯗ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ꯫ ꯃꯥꯕꯨ ꯅꯤꯡꯁꯤꯡꯂꯨꯔꯅꯨ ꯍꯥꯏꯅ ꯃꯌꯥꯝꯅ ꯊꯦꯝꯂꯝꯃꯤ꯫ ꯆꯥꯎꯊꯣꯏꯒꯤ ꯑꯋꯥꯕ ꯍꯟꯈꯤꯗ꯭ꯔꯦ꯫ ꯆꯥꯎ ꯊꯛꯎ ꯍꯥꯏꯕ ꯌꯥꯗꯅ ꯄꯟꯊꯣꯡꯗ ꯐꯝꯗꯨꯅ ꯃꯆꯦ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯐꯤꯚꯝ ꯑꯁꯤꯗ ꯈꯨꯜꯒꯤ ꯑꯍꯜꯁꯤꯡꯅ ꯃꯥꯕꯨ ꯌꯥꯝꯅ ꯊꯨꯅ ꯃꯆꯦꯒꯤ ꯃꯅꯥꯛꯇ ꯊꯤꯜꯂꯨꯅꯅꯕ ꯈꯟꯅꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯍꯜꯁꯤꯡꯒꯤ ꯊꯧꯗꯥꯡ ꯃꯇꯨꯡꯏꯟꯅ ꯅꯨꯄꯥ ꯑꯅꯤꯅ ꯑꯉꯥꯡꯗꯨꯕꯨ ꯃꯆꯦꯒꯤ ꯃꯅꯥꯛꯇ ꯊꯤꯟꯕ ꯂꯥꯛꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯇꯨꯡꯗ ꯃꯈꯣꯏ ꯑꯄꯥꯟꯕꯤꯅ ꯃꯌꯨꯝ ꯄꯥꯜꯍꯧꯕ ꯈꯨꯜ ꯌꯧꯔꯦ꯫ ꯑꯋꯥꯕꯅꯤ, ꯈꯨꯜ ꯑꯗꯨ ꯃꯤ ꯑꯃꯠꯇꯁꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯌꯨꯝ ꯑꯌꯥꯝꯕ ꯎꯠꯀꯤ ꯃꯄꯩ ꯑꯣꯜꯂꯝꯂꯦ꯫ ꯈꯨꯟꯇꯥꯛ ꯂꯥꯟꯁꯤꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯂꯥꯟꯖꯦꯟꯅꯈ꯭ꯔꯦ ꯍꯥꯏꯕ ꯅꯨꯄꯥ ꯑꯅꯤꯅ ꯈꯪꯂꯦ꯫ ꯍꯧꯖꯤꯛ ꯃꯈꯣꯏꯒꯤ ꯆꯦꯡꯖꯦꯜ ꯂꯣꯏꯈ꯭ꯔꯕꯅꯤꯅ ꯈꯨꯜ ꯑꯃ ꯐꯪꯗ꯭ꯔꯕꯗꯤ ꯆꯔꯥ ꯍꯦꯟꯕ ꯇꯥꯔꯕꯅꯤ꯫ ꯃꯈꯣꯏ ꯂꯥꯏꯕꯛ ꯌꯦꯡꯕ ꯑꯣꯏꯅ ꯅꯣꯡꯄꯣꯛ ꯃꯥꯏꯀꯩ ꯄꯥꯡꯅ ꯆꯠꯂꯝꯃꯤ꯫ ꯑꯉꯥꯡ ꯆꯥꯎꯊꯣꯏ ꯋꯥꯕꯅ ꯃꯈꯣꯡ ꯊꯥꯡꯕ ꯉꯝꯂꯛꯇ꯭ꯔꯕ ꯃꯇꯝꯗ ꯈꯨꯜ ꯑꯃꯗ ꯊꯨꯡꯂꯔꯦ꯫ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏ ꯅꯨꯃꯤꯠ ꯅꯤꯅꯤ ꯄꯟꯗꯨꯅ ꯑꯄꯥꯟꯕꯤꯒꯤ ꯃꯔꯤ ꯃꯈꯣꯡ ꯂꯤꯔꯝꯃꯤ, ꯑꯗꯨꯕꯨ ꯀꯅꯥꯅꯁꯨ ꯈꯪꯉꯤ ꯍꯥꯏꯔꯛꯈꯤꯗ꯭ꯔꯦ꯫ ꯃꯃꯩꯊꯪꯗ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯂꯣꯟꯅ ꯋꯥ ꯇꯥꯅꯔꯒ ꯆꯥꯎꯊꯣꯏꯕꯨ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄా ꯑꯃꯗ ꯃꯤꯅꯥꯏ ꯑꯣꯏꯅ ꯌꯣꯟꯊꯣꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯍꯟꯈ꯭ꯔꯕ ꯇꯨꯡꯗ ꯆꯥꯎꯊꯣꯏ ꯃꯤꯅꯥꯏ ꯑꯣꯏꯔꯦ ꯍꯥꯏꯕ ꯈꯪꯂꯛꯈꯤ꯫ ꯃꯔꯝ ꯃꯣꯛꯄ ꯍꯥꯏꯕ ꯏꯟꯕ ꯑꯉꯥꯡ ꯑꯣꯏꯔꯕꯁꯨ ꯆꯥꯎꯊꯣꯏꯕꯨ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯅ ꯇꯥꯊꯤꯅ ꯇꯧꯕꯤꯔꯝꯃꯤ꯫ ꯃꯥꯕꯨ ꯄꯨꯛ ꯊꯟꯅ ꯈꯛ ꯄꯤꯖꯈꯤꯗꯦ, ꯁꯥꯟꯅꯕꯒꯤ ꯃꯇꯝꯗꯤ ꯂꯥꯏꯔꯗꯅ ꯇꯨꯝꯕꯒꯤ ꯃꯇꯝ ꯐꯥꯎꯕ ꯃꯄꯨꯡ ꯐꯥꯅ ꯐꯪꯖꯔꯝꯗꯦ꯫ ꯃꯥ ꯋꯥꯃꯟꯕꯗꯒꯤ ꯃꯆꯦꯕꯨ ꯌꯥꯝꯅ ꯋꯥꯔꯧꯔꯝꯃꯤ꯫ ꯅꯣꯡꯃ ꯌꯨꯝꯕꯨ ꯅꯨꯄꯥꯅ ꯆꯥꯎꯊꯣꯏꯕꯨ ꯈꯨꯜ ꯑꯃꯗ ꯆꯠꯂꯨꯁꯤ ꯍꯥꯏꯅ ꯄꯨꯔꯛꯈꯤ꯫ ꯑꯆꯧꯕ ꯇꯨꯔꯦꯜ ꯑꯃꯒꯤ ꯍꯤꯊꯥꯡꯐꯝ ꯌꯧꯔꯛꯄꯗ ꯃꯈꯣꯏ ꯄꯣꯊꯥꯗꯨꯅ ꯐꯝꯂꯝꯃꯤ꯫ ꯏꯀꯨꯏ ꯀꯨꯏꯗꯅ ꯍꯤꯗꯤꯡꯒꯥ ꯂꯂꯣꯟꯕꯁꯤꯡꯒꯤ ꯍꯤ ꯃꯌꯥꯝ ꯑꯃ ꯃꯊꯪ ꯃꯊꯪ ꯊꯨꯡꯂꯛꯈꯤ꯫ ꯇꯣꯔꯕꯥꯟꯗ ꯃꯤ ꯌꯥꯝꯅ ꯄꯩꯔꯤ꯫ ꯌꯨꯝꯕꯨꯅ ꯆꯥꯎꯊꯣꯏꯕꯨ ꯅꯤꯂꯥꯝ ꯂꯥꯎꯗꯨꯅ ꯌꯣꯜꯂꯝꯃꯤ꯫ ꯆꯥꯎꯊꯣꯏꯒꯤ ꯃꯃꯜ ꯑꯣꯏꯅ ꯁꯦꯜ 5 ꯐꯪꯈꯤꯕ ꯌꯨꯝꯕꯨ ꯅꯨꯄꯥꯗꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯑꯉꯥꯡ ꯆꯥꯎꯊꯣꯏ ꯆꯍꯤ ꯈꯔ ꯍꯤꯗꯤꯡꯒꯥ ꯂꯂꯣꯟꯕꯁꯤꯡꯒ ꯂꯣꯏꯅꯔꯝꯃꯤ꯫ ꯆꯍꯤ 10ꯒꯤ ꯑꯉꯥꯡꯗꯨꯕꯨ ꯃꯈꯣꯏꯅ ꯑꯍꯜꯒꯨꯝ ꯊꯕꯛ ꯁꯤꯖꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯈꯣꯏꯅ ꯃꯥꯕꯨ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯁꯦꯟꯗꯣꯡ ꯇꯥꯟꯗꯨꯅ ꯌꯣꯟꯈꯤ꯫ ꯑꯁꯨꯝꯅ ꯅꯥꯏꯊꯥꯡ 6 ꯁꯨꯔꯛꯄ ꯃꯇꯝꯗ ꯆꯥꯎꯊꯣꯏꯒꯤ ꯃꯃꯜ ꯁꯦꯜ 10 ꯌꯧꯈ꯭ꯔꯦ꯫ ꯆꯍꯤꯁꯨ 11 ꯁꯨꯔꯛꯇꯨꯅ ꯄꯨꯡꯀꯛ ꯆꯥꯎꯔꯛꯂꯤ꯫ ꯃꯄꯨꯁꯤꯡꯅ ꯊꯕꯛ ꯇꯧꯍꯟꯕ ꯃꯇꯝꯗ ꯃꯉꯣꯟꯗ ꯆꯩꯈꯤ꯫
ꯀꯇꯟ ꯍꯥꯏꯅ ꯐꯨꯕꯤꯈꯤ, ꯑꯣꯠꯄꯤꯈꯤ꯫ ꯑꯗꯨꯕꯨ ꯌꯣꯟꯕ ꯃꯇꯝꯗꯗꯤ ꯃꯔꯝ ꯃꯣꯛꯄ, ꯍꯥꯏꯕ ꯏꯟꯕ ꯌꯥꯝꯅ ꯍꯩꯁꯤꯡꯕ ꯑꯉꯥꯡ ꯑꯃꯅꯤ ꯍꯥꯏꯅ ꯁꯤꯡꯊꯥꯈꯤ, ꯊꯥꯒꯠꯈꯤ꯫ ꯃꯇꯧꯁꯤ ꯃꯨꯟꯅ ꯌꯦꯡꯂꯒ ꯃꯥ ꯃꯁꯥꯃꯛꯇꯤ ꯇꯥꯏꯕꯪ ꯃꯤꯗꯒꯤ ꯇꯣꯉꯥꯟꯕ ꯖꯤꯕ ꯑꯃꯔꯥ ꯍꯥꯏꯅ ꯈꯟꯖꯔꯛꯈ꯭ꯔꯦ꯫ ꯆꯥꯎꯊꯣꯏꯅ ꯏꯀꯣꯟ ꯀꯣꯟꯅ ꯂꯩꯔꯨꯕ ꯏꯃꯨꯡꯗꯨ ꯃꯍꯩ ꯃꯔꯣꯡ ꯂꯂꯣꯟꯕꯒꯤ ꯊꯕꯛ ꯇꯧꯔꯝꯃꯤ꯫ ꯌꯨꯝꯗꯨꯗ ꯑꯇꯣꯞꯄ ꯃꯤꯅꯥꯏ ꯑꯅꯤꯁꯨ ꯂꯩꯔꯝꯃꯤ, ꯃꯈꯣꯏꯗꯤ ꯑꯍꯜꯅꯤ꯫ ꯃꯤꯅꯥꯏ ꯑꯅꯤꯅ ꯍꯥꯏꯕ ꯊꯕꯛꯇꯨ ꯃꯥꯅ ꯇꯧꯔꯝꯃꯤ꯫ ꯌꯨꯝꯕꯨ ꯃꯇꯩ ꯃꯅꯥꯎꯒ ꯃꯥꯌꯣꯛꯅꯅ ꯋꯥꯔꯤ ꯁꯥꯅꯕꯒꯤ ꯇꯟꯖꯥ ꯃꯉꯣꯟꯗ ꯏꯄꯤ ꯄꯤꯔꯝꯗꯦ꯫ ꯃꯥꯒꯤ ꯃꯔꯨꯑꯣꯏꯕ ꯊꯕꯛꯇꯤ ꯇꯨꯔꯦꯜꯗꯒꯤ ꯏꯁꯤꯡ ꯍꯣꯟꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯔꯛ ꯃꯔꯛꯇꯁꯨ ꯑꯉꯥꯡ ꯅꯥꯎꯔꯣꯏꯍꯜꯂꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯆꯥꯎꯊꯣꯏꯅ ꯑꯆꯧꯕ ꯄꯨꯟ ꯑꯃꯗ ꯇꯨꯔꯦꯜꯗꯒꯤ ꯏꯁꯤꯡ ꯄꯨꯗꯨꯅ ꯂꯥꯛꯄꯗ ꯃꯉꯣꯟꯗꯒꯤ ꯈꯔ ꯍꯦꯟꯅ ꯆꯥꯎꯕ ꯅꯨꯄꯥꯃꯆꯥ ꯑꯍꯨꯝꯅ ꯂꯝꯕꯤ ꯊꯠꯂꯝꯃꯤ꯫ ꯃꯥꯒꯤ ꯏꯁꯤꯡꯗꯨ ꯃꯨꯜꯂꯒ ꯃꯈꯣꯏꯒꯤ ꯄꯨꯜꯗ ꯍꯩꯔꯝꯃꯤ꯫ ꯍꯩꯖꯕ ꯀꯔꯤꯁꯨ ꯇꯥꯕꯤꯗꯅ ꯃꯥꯕꯨ ꯑꯃꯨꯛ ꯏꯁꯤꯡ ꯁꯣꯛꯂꯨꯅꯕ ꯃꯈꯣꯏꯅ ꯅꯝꯐꯨꯗ ꯆꯠꯍꯟꯈꯤ꯫ ꯍꯟꯗꯛ ꯄꯨꯔꯛꯄ ꯏꯁꯤꯡꯁꯨ ꯅꯨꯄꯥꯃꯆꯥ ꯑꯍꯨꯝꯗꯨꯅ ꯃꯨꯟꯈ꯭ꯔꯦ꯫ ꯃꯊꯪ ꯑꯍꯨꯝꯂꯛ ꯁꯨꯕ ꯍꯨꯃꯥꯡꯅ ꯃꯁꯥ ꯄꯨꯝꯕ ꯆꯣꯠꯅ ꯁꯣꯛꯆꯔꯨꯔꯕ ꯏꯁꯤꯡꯗꯨꯁꯨ ꯃꯨꯜꯂꯒ ꯅꯨꯄꯥꯃꯆꯥ ꯑꯍꯨꯝꯗꯨꯅ ꯆꯦꯛꯁꯤꯟꯅ ꯋꯥ ꯍꯥꯏꯔꯛꯈꯤ꯫ "ꯍꯩ ꯃꯤꯅꯥꯏ ꯃꯆꯥ, ꯅꯪꯒꯤ ꯏꯁꯤꯡ ꯃꯨꯜꯂꯤ ꯍꯥꯏꯅ ꯅꯪꯒꯤ ꯌꯨꯝꯕꯨꯗ ꯇꯝꯂꯕꯗꯤ ꯑꯩꯈꯣꯏꯅ ꯅꯪꯕꯨ ꯍꯥꯠꯀꯗꯕꯅꯤ"꯫ ꯆꯥꯎꯊꯣꯏꯅ ꯌꯨꯝ ꯌꯧꯔꯛꯄ ꯃꯇꯝꯗ ꯃꯤꯅꯥꯏ ꯑꯍꯜꯁꯤꯡꯅ ꯃꯥꯕꯨ ꯑꯗꯨꯛ ꯌꯥꯝꯅ ꯊꯦꯡꯂꯛꯂꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯆꯩꯕꯤꯕꯗ ꯅꯠꯇꯅ ꯐꯨꯁꯨ ꯐꯨꯕꯤꯔꯝꯃꯤ꯫ ꯑꯇꯟꯕ ꯃꯤꯗꯤ ꯆꯥꯛ ꯄꯤꯖꯔꯣꯏꯗꯕꯅꯤ ꯍꯥꯏꯕ ꯌꯨꯝꯕꯨꯒꯤ ꯋꯥ ꯉꯥꯛꯇꯨꯅ ꯃꯈꯣꯏꯅ ꯃꯥꯕꯨ ꯅꯨꯡꯊꯤꯜ ꯆꯨꯞꯄ ꯆꯔꯥꯝꯅꯅ ꯈꯥꯡꯍꯟꯈꯤ꯫ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯌꯧꯔꯛꯄꯗ ꯃꯤꯅꯥꯏ ꯑꯍꯜꯅ ꯌꯨꯝꯕꯨꯔꯦꯝꯕꯤꯒꯤ ꯃꯆꯥ ꯑꯇꯣꯝꯕ ꯆꯍꯤ 2ꯒꯤ ꯑꯉꯥꯡ ꯄꯨꯔꯛꯇꯨꯅ ꯆꯥꯎꯊꯣꯏꯗ ꯄꯣꯔꯒ ꯅꯥꯎꯔꯣꯏ ꯅꯥꯎꯁꯣꯟꯅꯅꯕ ꯁꯤꯟꯅꯔꯝꯃꯤ꯫ ꯀꯨꯏꯃꯟꯅ ꯄꯣꯔꯛꯄꯗꯒꯤ ꯋꯥꯔꯕ ꯆꯥꯎꯊꯣꯏꯅ ꯍꯩꯅꯧ ꯄꯥꯝꯕꯤꯒꯤ ꯎꯔꯨꯝꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯅꯥꯎꯁꯨꯝ ꯏꯁꯩ ꯁꯛꯂꯝꯃꯤ꯫ "ꯏꯄꯥꯒꯤ ꯃꯁꯛ ꯈꯪꯍꯧꯗꯦ, ꯃꯃꯤꯡꯗꯤ ꯀꯣꯛꯆꯥꯎ ꯀꯧꯏ ꯍꯥꯏ꯫ ꯏꯃꯥꯒꯤ ꯃꯁꯛ ꯎꯍꯧꯗꯦ, ꯃꯃꯤꯡꯗꯤ ꯂꯩꯔꯤꯛ ꯀꯧꯏ ꯍꯥꯏ꯫ ꯏꯄꯥꯗꯤ ꯑꯊꯧꯕ ꯂꯨꯆꯤꯡꯕꯅꯤ, ꯏꯅꯥꯛꯁꯨ ꯌꯥꯝꯅ ꯈꯨꯜꯂꯝꯃꯤ ꯍꯥꯏ꯫ ꯏꯃꯥꯒꯤ ꯁꯛꯇꯤ ꯂꯥꯏꯔꯦꯝꯕꯤꯅꯤ, ꯊꯧꯖꯥꯟꯁꯨ ꯌꯥꯝꯅ ꯍꯩꯔꯝꯃꯤ ꯍꯥꯏ"꯫ ꯆꯥꯎꯊꯣꯏꯅ ꯏꯁꯩ ꯁꯛꯂꯒ ꯃꯃꯤꯠꯇꯒꯤ ꯁꯤꯟꯊꯔꯛꯄ ꯄꯤ ꯐꯤꯖꯤꯅ ꯇꯩꯊꯣꯛꯄꯗꯨ ꯌꯨꯝꯕꯨꯔꯦꯝꯕꯤꯅ ꯊꯣꯡꯅꯥꯎꯗꯒꯤ ꯌꯦꯡꯂꯝꯃꯤ꯫ ꯆꯥꯎꯊꯣꯏ ꯏꯁꯩ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯈꯤ꯫ "ꯍꯣ ꯏꯆꯦ ꯑꯃ ꯂꯩꯔꯝꯃꯤꯀꯣ, ꯃꯃꯤꯡꯗꯤ ꯑꯄꯥꯟꯕꯤ ꯀꯧꯕꯅꯤꯀꯣ꯫ ꯑꯥ ꯃꯥꯅ ꯑꯩꯕꯨ ꯀꯥꯎꯊꯣꯛꯈ꯭ꯔꯦꯀꯣ, ꯂꯝꯗꯝ ꯀꯩꯗꯕꯨ ꯂꯩꯔꯤꯒꯕꯀꯣ"꯫ ꯌꯨꯝꯕꯨꯔꯦꯝꯕꯤ ꯃꯄꯥꯜꯗ ꯆꯦꯟꯊꯣꯔꯛꯂꯤ ꯑꯗꯨꯒ ꯆꯥꯎꯊꯣꯏꯗ ꯍꯪꯂꯝꯃꯤ, "ꯅꯨꯄꯥꯃꯆꯥ, ꯏꯁꯩ ꯑꯗꯨ ꯅꯉꯣꯟꯗ ꯀꯅꯥꯅ ꯇꯝꯕꯤꯕꯒꯦ"꯫ ꯆꯥꯎꯊꯣꯏꯅ ꯍꯤꯛꯅ ꯍꯤꯛꯅ ꯌꯥꯝꯅ ꯏꯀꯥꯏꯅ ꯃꯄꯤ ꯇꯩꯊꯣꯛꯂꯒ ꯈꯨꯝꯂꯛꯈꯤ, "ꯏꯆꯦꯅ ꯇꯝꯕꯤꯔꯝꯕꯅꯤ"꯫ ꯌꯨꯝꯕꯨꯔꯦꯝꯕꯤ ꯈꯪꯍꯧꯗꯅ ꯀꯞꯈ꯭ꯔꯦ꯫ "ꯏꯆꯦꯒꯤ ꯏꯕꯨꯡꯉꯣ" ꯍꯥꯏꯗꯨꯅ ꯆꯥꯎꯊꯣꯏꯕꯨ ꯆꯦꯠꯅ ꯀꯣꯟꯕꯤꯔꯝꯃꯤ꯫ ꯌꯨꯝꯒꯤ ꯃꯤ ꯄꯨꯝꯅꯃꯛ ꯏꯉꯛ ꯉꯛꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯁꯤꯒꯤ ꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯃꯤꯅꯥꯏ ꯑꯣꯏꯈꯤꯗ꯭ꯔꯕ ꯆꯥꯎꯊꯣꯏ ꯃꯆꯦꯒꯤ ꯌꯨꯝꯗ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤ꯫ "ꯏꯆꯦꯗꯤ ꯑꯅꯤꯁꯨꯕ ꯏꯃꯥꯅꯤ, ꯑꯄꯣꯛꯄꯤ ꯄꯂꯦꯝꯗꯒꯤ ꯇꯥꯗꯕꯤꯅꯤ, ꯃꯄꯥꯝ ꯂꯝꯗꯝꯒꯤ ꯋꯥꯖꯕꯤꯅꯤ, ꯁꯥꯒꯩ ꯑꯅꯤꯒꯤ ꯂꯪꯗꯥꯏꯅꯤ"꯫ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯆꯦꯅꯦꯜꯅ ꯄꯨꯖꯔꯛꯂꯤꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯍꯌꯦꯡ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤꯁꯤꯡꯒ ꯂꯣꯏꯅꯅ ꯃꯌꯥꯝ ꯄꯨꯂꯞ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫